ꯑꯊꯦꯡꯕ ꯄꯨꯡ 12 ꯇꯥꯈꯤꯕꯒ ꯂꯣꯏꯅꯅ MM ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯄꯥꯊꯣꯛꯆꯔꯤ꯫ ꯁꯛꯈꯪꯗꯕꯁꯤꯡꯒꯤ ꯑꯦꯝꯕꯨꯁꯇ ꯊꯥꯗꯧ ꯆꯔꯆ ꯂꯤꯗꯔ 3 ꯁꯤꯔꯦ, 3 ꯁꯣꯛꯂꯦ꯫ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯊꯤꯡꯈ꯭ꯔꯦ ꯀꯨꯀꯤ ꯑꯦꯔꯤꯌꯥꯗ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯦꯝꯕꯨꯁ ꯇꯧꯔꯛꯄꯗ ꯆꯤꯔꯨ 1 ꯁꯤꯔꯦ꯫ ꯀꯨꯀꯤꯅ ꯅꯦꯄꯥꯂꯤ 2 ꯌꯥꯎꯅ ꯅꯥꯒꯥ ꯃꯤꯆꯝ 19 ꯍꯦꯟꯅ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯁꯦꯅꯥꯄꯇꯤꯗ ꯇꯥꯐꯧ ꯀꯨꯀꯤꯒꯤ ꯈꯨꯟꯖꯥ 19 ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯒꯅꯤ ꯁꯤꯑꯦꯝ ꯅꯥꯒꯥꯂꯦꯟ ꯂꯦꯖꯤꯁꯂꯦꯇꯤꯚ ꯐꯣꯔꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯦꯁꯤꯄꯤ ꯄꯤꯗꯕ꯭ꯂ꯭ꯌꯨꯖꯤꯒꯤ ꯐꯥꯎꯟꯗꯔ ꯆꯦꯌꯔꯃꯦꯟ ꯌꯥꯎꯅ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯀꯥꯗꯔ 3 ꯐꯥꯔꯦ꯫ ꯃꯁꯛ ꯈꯪꯗꯕ ꯂꯥꯏꯆꯠ ꯁꯟꯗꯣꯔꯛꯄꯗꯒꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯈꯔꯗ ꯌꯦꯟ ꯁꯤꯔꯦ꯫ ꯑꯔꯥꯝꯕꯥꯟ ꯇꯦꯡꯒꯣꯟꯒꯤ ꯃꯤꯡ ꯄꯟꯁꯤꯜꯂꯛꯄ ꯃꯔꯝ ꯆꯥꯗꯦ ꯀꯟꯇ꯭ꯔꯣꯜ ꯔꯨꯝ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯃꯆꯥ ꯈꯥꯏꯅ ꯄꯤꯖꯔꯤ꯫ ꯀꯦꯁꯤꯄꯤ ꯄꯤꯗꯕ꯭ꯂ꯭ꯌꯨꯖꯤꯒꯤ ꯐꯥꯎꯟꯗꯔ ꯆꯦꯌꯔꯃꯦꯟ ꯌꯥꯎꯅ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯀꯥꯗꯔ 3 ꯐꯥꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯐꯝ 2ꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯀꯦꯁꯤꯄꯤ ꯄꯤꯗꯕ꯭ꯂ꯭ꯌꯨꯖꯤꯒꯤ ꯐꯥꯎꯟꯗꯔ ꯆꯦꯌꯔꯃꯦꯟ ꯑꯃ ꯌꯥꯎꯅ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯀꯥꯗꯔ 3 ꯐꯥꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯆꯦꯔꯣꯜꯅ ꯍꯥꯏꯔꯤ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯐꯦꯜ ꯄꯤ.ꯑꯦꯁꯅ ꯀꯣꯟꯕ ꯂꯥꯡꯒꯣꯜꯗꯒꯤ ꯐꯒꯠꯂꯛꯄ ꯀꯦꯁꯤꯄꯤ ꯄꯤꯗꯕ꯭ꯂ꯭ꯌꯨꯖꯤꯒꯤ ꯐꯥꯎꯟꯗꯔ ꯆꯦꯌꯔꯃꯦꯟ ꯑꯗꯨꯗꯤ ꯂꯥꯏꯁ꯭ꯔꯝ ꯔꯟꯖꯤꯠ ꯁꯤꯡ ꯆꯍꯤ 52, ꯌꯨꯔꯦꯝꯕꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯂꯨꯞ ꯑꯁꯤꯒꯤ ꯀꯥꯗꯔ 3ꯁꯨ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯐꯥꯈꯤ꯫ ꯐꯥꯔꯕꯁꯤꯡ ꯑꯗꯨꯗꯤ ꯑꯣꯏꯅꯥꯝ ꯁꯣꯃꯣꯔꯗ꯭ꯔ ꯁꯤꯡ ꯆꯍꯤ nimꯐꯨꯅꯤꯊꯣꯏ, ꯊꯥꯡꯒ ꯀꯔꯥꯡ ꯃꯃꯥꯡ ꯂꯩꯀꯥꯏ ꯍꯧꯖꯤꯛꯅ ꯁꯪꯒꯣꯜꯕꯟꯗ ꯂꯩꯕꯅꯤ ꯂꯥꯡꯒꯣꯜꯗ ꯂꯩꯕꯅꯤ꯫ ꯑꯔꯥꯝꯕꯝ ꯕꯤꯔꯀꯨꯃꯥꯔ ꯆꯍꯤ 52, ꯁꯦꯛꯃꯥꯏ ꯀꯪꯂꯥꯇꯣꯝꯕꯤ, ꯃꯟꯇ꯭ꯔꯤꯕꯟ ꯃꯥꯏꯕꯝ ꯇꯣꯝꯕ ꯁꯤꯡꯍ ꯆꯍꯤ 38, ꯇꯦꯟꯊꯥ ꯈꯨꯟꯖꯥꯎ ꯑꯃꯁꯨꯡ ꯆꯔꯨꯡꯕꯝ ꯂꯝꯉꯥꯟꯕ ꯃꯩꯇꯩ ꯆꯍꯤ 39, ꯍꯩꯔꯣꯡ ꯄꯣꯛꯄꯤ ꯃꯅꯤꯡ ꯂꯩꯀꯥꯏꯅꯤ꯫ ꯃꯈꯣꯏꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ 5 ꯑꯃꯗꯤ ꯑꯙꯥꯔ ꯀꯥꯔꯗ 3ꯁꯨ ꯐꯥꯒꯠꯈꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯟ ꯑꯃꯗ ꯏꯔꯤꯡꯕꯨꯡ ꯄꯤ.ꯑꯦꯁꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯤꯂꯣꯡ ꯆꯥꯖꯤꯡꯗ ꯕꯣꯝ ꯄꯣꯈꯥꯏꯍꯟꯕꯒꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNF-ꯀꯤ ꯀꯥꯗꯔꯅꯤ ꯍꯥꯏꯕ ꯑꯃ ꯐꯥꯔꯦ꯫ ꯐꯥꯔꯕꯗꯨꯗꯤ ꯍꯤꯌꯥꯡꯃꯌꯨꯝ ꯕꯦꯅꯔꯖꯤꯠ ꯁꯔꯃ ꯆꯍꯤ 24, ꯇꯣꯞ ꯆꯤꯡꯊꯥ ꯃꯊꯛ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯃꯉꯣꯟꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ 3, ꯁꯦꯜ ꯂꯨꯄꯥ 38,500, ꯑꯙꯥꯔ ꯀꯥꯔꯗ, ID ꯀꯥꯔꯗ ꯑꯃꯗꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ ꯌꯥꯎꯗꯕ ꯃꯍꯤꯟꯗ꯭ꯔ ꯁ꯭ꯀꯣꯔꯄꯤꯑꯣ ꯑꯃꯁꯨ ꯐꯥꯒꯠꯈꯤ ꯍꯥꯏꯔꯤ꯫ ꯃꯁꯛ ꯈꯪꯗꯕ ꯂꯥꯏꯆꯠ ꯁꯟꯗꯣꯔꯛꯄꯗꯒꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯈꯔꯗ ꯌꯦꯟ ꯁꯤꯔꯦ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯀꯔꯝꯕ ꯂꯥꯏꯆꯠꯅꯣ ꯈꯪꯗꯕ ꯑꯃ ꯁꯟꯗꯣꯔꯛꯄꯗꯒꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯈꯔꯗ ꯂꯣꯏꯕ ꯌꯦꯟꯁꯤꯡ ꯄꯥꯛ ꯁꯟꯅ ꯁꯤꯔꯦ ꯍꯥꯏꯔꯤ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯋꯦꯁ, ꯏꯝꯐꯥꯜ ꯏꯁ ꯑꯃꯁꯨꯡ ꯗꯤꯃꯥꯄꯨꯔꯒꯤ ꯃꯐꯝ ꯈꯔꯗ ꯌꯨꯝꯗ ꯐꯥꯔꯝ ꯑꯣꯏꯅ ꯆꯥꯎꯅ ꯇꯧꯔꯒ ꯌꯦꯟ ꯀꯌꯥ ꯃꯁꯛ ꯈꯪꯗ꯭ꯔꯤꯕ ꯂꯥꯏꯆꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯛ ꯁꯟꯅ ꯁꯤꯔꯦ꯫ ꯌꯦꯟꯒꯤ ꯐꯥꯔꯝ ꯇꯧꯔꯤꯕ ꯃꯄꯨꯁꯤꯡꯅ ꯏꯝꯐꯥꯜꯗꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯌꯦꯟ ꯁꯦꯝꯂꯒ ꯌꯣꯜꯂꯤꯕ ꯗꯨꯀꯥꯟꯁꯤꯡꯗ ꯌꯦꯟ ꯑꯅꯥꯕ ꯄꯨꯔꯛꯂꯒ ꯑꯊꯨꯕꯗ ꯌꯣꯟꯊꯣꯛꯄꯤꯅꯕ ꯍꯥꯏꯔꯕꯁꯨ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯌꯥꯝꯂꯕ ꯌꯦꯟꯁꯤꯡ ꯄꯨꯈꯠꯅꯔꯛꯄꯗ ꯗꯨꯀꯥꯟ ꯐꯝꯂꯤꯕꯁꯤꯡꯅꯁꯨ ꯂꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯌꯦꯟ ꯂꯧꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯌꯦꯟ ꯁꯦꯝꯂꯒ ꯌꯣꯜꯂꯤꯕꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯑꯌꯥꯝꯕꯅ ꯃꯩꯇꯩ ꯌꯦꯟ, ꯀꯣꯏꯂꯔ ꯑꯃꯗꯤ ꯂꯥꯌꯔꯅꯆꯤꯡꯕꯗ ꯍꯥꯏꯔꯤꯕ ꯂꯥꯏꯅꯥ ꯑꯁꯤ ꯅꯥꯕꯗꯧꯅ ꯇꯧꯔꯤ꯫ ꯅꯥꯔꯤꯕ ꯂꯥꯏꯑꯣꯡꯅ ꯌꯦꯟꯁꯤꯡ ꯑꯗꯨ ꯎꯏꯗꯨꯅ ꯂꯩꯔꯒ ꯃꯁꯥ ꯀꯣꯟꯊꯔꯛꯂꯒ ꯁꯤꯕ, ꯁꯤꯔꯝꯗꯥꯏꯗ ꯁꯣꯔ ꯆꯥꯎꯅ ꯍꯣꯜꯂꯒ ꯑꯗꯨꯃꯛ ꯇꯨꯔꯒ ꯁꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯝꯗ ꯌꯦꯟ ꯈꯔꯗꯤ ꯎꯏꯗꯨꯅ ꯂꯩꯔꯒ ꯃꯆꯤꯟꯗ ꯃꯇꯤꯟ ꯇꯥꯔꯒ ꯁꯤꯕꯁꯨ ꯌꯥꯎꯏ꯫ ꯅꯨꯃꯤꯗꯥꯡꯗ ꯁꯤꯔꯕ ꯂꯩꯔꯝꯕ ꯌꯦꯟ ꯑꯗꯨ ꯁꯦꯝꯕ ꯃꯇꯝꯗ ꯃꯁꯥꯗꯨ ꯃꯨꯔꯞ ꯆꯪꯂꯒ ꯏ ꯑꯁꯤꯕ ꯆꯪꯕꯗꯧꯅꯁꯨ ꯇꯧꯏ꯫ ꯉꯁꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯐꯪꯕ ꯄꯥꯎꯗꯅ ꯌꯦꯟ ꯕꯣꯏꯂꯔꯗꯁꯨ ꯂꯥꯏꯆꯠ ꯑꯁꯤ ꯌꯧꯔꯛꯇꯨꯅ ꯌꯦꯟꯁꯤꯡ ꯁꯤꯕ ꯌꯥꯎꯔꯦ꯫ ꯕꯣꯏꯂꯔꯒꯤ ꯑꯣꯏꯅ ꯃꯁꯥꯗ ꯉꯥꯡꯂꯞ ꯉꯥꯡꯅ ꯀꯨꯝꯅ ꯇꯧꯕꯁꯨ ꯌꯥꯎꯏ ꯍꯥꯏꯔꯤ꯫ ꯃꯔꯨꯑꯣꯏꯕ ꯌꯦꯟꯒꯤ ꯂꯥꯏꯆꯠ ꯍꯟꯗꯣꯔꯛꯂꯤꯕ ꯑꯁꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯐꯝ ꯅꯤꯉꯣꯝꯕꯝ, ꯌꯨꯝꯅꯥꯝ, ꯍꯨꯏꯗ꯭ꯔꯣꯝꯅꯆꯤꯡꯕꯗ ꯌꯥꯎꯔꯤ꯫ ꯑꯗꯨꯒ ꯏꯝꯐꯥꯜ ꯏꯁꯇ ꯂꯣꯡ, ꯑꯔꯥꯞꯇꯤ, ꯁꯤꯡꯖꯃꯩ, ꯑꯀꯥꯝꯄꯥꯠ, ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯗꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯌꯥꯎꯔꯤ꯫ ꯑꯗꯨꯒ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯅ ꯅꯝꯕꯣꯜ, ꯃꯣꯏꯔꯥꯡ, ꯈꯨꯅꯧꯅꯆꯤꯡꯕꯗ ꯄꯥꯛꯇꯛꯅꯅ ꯌꯦꯟꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯀꯟꯅ ꯅꯥꯔꯒ ꯁꯤꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯤ ꯍꯥꯏꯔꯤ꯫ ꯌꯦꯟꯒꯤ ꯐꯥꯔꯝ ꯇꯧꯔꯤꯕꯁꯤꯡꯅ ꯌꯦꯟ ꯁꯦꯜ ꯆꯪꯅ ꯆꯥꯎꯅ ꯌꯣꯛꯆꯔꯛꯂꯒ ꯃꯄꯨꯡ ꯐꯥꯔꯛꯄ ꯃꯇꯝꯗ ꯁꯤꯔꯛꯄ ꯑꯁꯤꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯑꯋꯥꯕ ꯑꯃꯁꯨ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯔꯤ꯫ ꯌꯦꯟ ꯂꯧꯔꯤꯕꯁꯤꯡꯅ ꯌꯦꯟ ꯑꯅꯥꯕ ꯐꯥꯎꯕ ꯐꯥꯔꯝꯗ ꯂꯩꯕ ꯌꯣꯟꯁꯤꯡ ꯄꯨꯈꯠꯂꯒ ꯌꯣꯟꯅꯅꯕ ꯍꯣꯠꯅꯔꯕꯗꯁꯨ ꯌꯦꯟ
laga yoliba dukan singnasu lawbiyu yadabi khudong chaba kya amasu mayoknare yen semlag yoliba dukan singnasu lokchileba yen sing adu numit khudingi yen nipa mapangi sangda sijelakpana makoidasu awaba ma oire tabu dukan famliba singi maikaidagidi sel mangba yade habigi mawongda asiba yen sing adu sigadawriba yen sing adu hatoklaga semlaga miyamna yonbagi thabakti adu makchatari hairi hiramasi matang da state government gi veterinary and animal husbandry gi maikaidagi di expert sing na yen si mafam sing asida lakpiraga kari karamba laina no haibadu yingsinbiraba laichat asida kannana honami haningbagi apamasu yeloiriba singna phungtok pasu lai aduga laichat sina maram oraga siba raba yen sing adu sandoklaba semtoklaga miyamna sana binokdi yoliba sinasu anaba yen sing sarbi miyamna akaiba lakadra haibagi matang da su mari leinaba department gi expert singna mangzona phungtok hobana achum khongthang oigani haibagi wafamsu maike karadagi phungtokli hौजिक मखा ताबा पाउ पिजरी अरामबाई टेंगोलगी मिंग पंसिलकपा मरम चादे ngasi ayuk kangpokpi district ki kuki mi ahum laikidaba amadi kharana asopa nangkiba thodokta arambai tengonggi ming pansilakpa asi maram chade amasung yumpham yaudaba wafamni hairi arambai tengon general headquarter gi control room operator khaba mangangi chirol amana hai thau adugi mari leinana kuki narco terrorist amadi makoi saminaba sing karigumba khudam changna amata leitaba arabai tengongi ming panchalakpa asi thawoina ming chathianaba chatharako thawongni thadu tholiba mafam aduda akanba register restriction ama security na maram oiraga maite ama phawba changba yada mafamni asigumba mafiyam asida aramai tengongi ming pansilakpa haibasi maram chadaba yumfam yaudaba amadi politically khudong chadaba launaba changsilakpa thongthangni asigumba aranba amadi chemjin sanju wafam ase sandoktuna miyana puning wakhalbu lan lamjingnaba honaba asi kuki narcotirio singi mamangtagi hanjin chathaduna laglaba thawongni masi thokriba thawdu adugi haktenana natra nakoinana arambai tengolna karigumba hira amatada mai leinade asigumba aramba yumfam yaud wafam asi sandorakriba asi khudakta lekadabani hairi hौजिक लोइसलकपदा मखा ताबा पाउ मुकसु पिजरी इम्फाल दिमापुर लंबी थिंखरे कुकी एरियादा शटडाउन लाउथोखरे ngasi ayuk kapobi district ki manung janba komjing amasung kotlem ani gi marakta sakangdaba khulai paiba sing chatharkiba ambusta thadau church leader sing leikidaba madi kaya na sopan nangkibagi mayokta ngasi thadau civil sosa body sing sensen highway ani imphal dimapur lambi kuki एरियादा लंबी थिंबई खोंजिंग सिनबगा लोइना ngasi अहिंग नोंयाइदगी पुंग 94 gi शटडाउन लाउथोखरे ngasi नुमियुंग लाउथोखिबा समडाउन अदुई कांपोपी डिस्ट्रिक्ट लाइबा दुकान कैथेना चिंबा लालो इति की मफमजिंग थोन लोनाबगा लोइना नेशनल हाईवे अनि इम्फाल दिमापुर लंबी gi कांपोपी मपादा लंबी थिंगनाबु मरम ओइबगा गाड़ी चतो सिंगी तौबा लेमनक्रे हाइरी कुगी एमपी मणिपुरी थाउ अदु पांगदबा अमसुंग मियो बिलिस की वांगबा चथकिबनी हाइन अकन मोंगदा यानिंगदा फोंगदोगली थौदो अदु चर्च लुसिंगबा बेरेन बी सिल्लो बेरेन कांगोलुम अमसुंग पास्टर पागोलेन लेकिदे मखोइगा पुन्ना चमिनकिबा मी तरुना सोपन नंकी बेरेन बी सिल्लो हंदकता कोहिमादा पांगथोकिबा नागालैंड जॉइंट ईस्टर्न फोरंगी पीस मिशनदन सरुक याबगा लोइना कुकी जो अमसुंग तांखोल फुरुप अनिगी मरकता यानाबा अमा पुरक्तुना इंगतंबा हजलनबा होनकिबा मिसक अमनी हाइरी कुकी इनपी मणिपुर की थोपा चिरो अमना इंग तप अमसुंग याना पुरंगना होनरिबा मी कांबु अमदा एटेक चथरकिबा असिगी मायोक्ता इंडिया गवर्नमेंट खुदक्ता इन्वेस्टिगेशन चथनबा तक्सिलगली मसिगा लोइना चर्च सिविल सोसाइटी ग्रुप अमसुंग डेमोक्रेटिक इंस्टीट्यूशन सिंग मिहुत असिबु कदेम तौगा लोइना मरा लैबा सिंग चराक पियु हाइरी कोहुर कुकी ऑर्गेनाइजेशन फॉर वुमेन राइट ना सेंटर को चिरो अमदा NSCN-IM na ZUF Kamson Gupta Laktunabaga Embos adu Chathakibani haibagi maran chiri Thadok church leaders sing adu Chucharpur church ki oiba pibam ama yauraga matung kabopi tamna halakibani delegation adu da TBA Thadok Baptist Association amasung UBC United Baptist Council ki senior club G member yauri masiga matakta victim sing adu kolai paidaba lamdam amagda ingtaba puraknaba honaba saruk yariba लाइनिंग की लुसिंग ngaktani कोहरगी सिरो असिन हाइरी अमरोम ngasi की थादोरकवा थौदोक अदु यानिंग फोंदोक्तुना मोरिया टाउन मनुंग बनहौ कौक्रे पनहेक लोइखिबगा मोरिया टाउन लेब दुकान अमसुंग अदेसुंग थोन लोना की हाइरी
ꯃꯔꯛꯁꯤꯗ ꯉꯁꯤ ꯑꯌꯨꯛ ꯑꯈꯪꯗꯕꯁꯤꯡꯅ ꯆꯠꯊꯈꯤꯕ ꯑꯦꯝꯕꯨꯁꯇ ꯆꯔꯆ ꯂꯤꯗꯔ 3 ꯁꯤꯈꯤꯕ ꯑꯃꯗꯤ 3ꯅ ꯁꯣꯛꯈꯤꯕ ꯊꯧꯗꯣꯛꯄꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯀꯨꯀꯤ ꯖꯣꯇꯥ ꯃꯐꯝꯁꯤꯡꯗ ꯉꯁꯤ ꯑꯍꯤꯡ ꯃꯦꯒꯤ ꯇꯥꯡ 15ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯐꯥꯎꯕ ꯄꯨꯡ 9ꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯏꯟꯕꯤ ꯃꯅꯤꯄꯨꯔꯒꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯉꯁꯤ ꯖꯦ.ꯌꯨ ꯀꯦꯞ ꯀꯥꯡꯁꯣꯟꯅ ꯃꯩꯇꯩ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒ ꯂꯥꯎꯊꯣꯛꯅꯔꯒ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯔꯦꯚꯔꯦꯟ ꯕꯤ ꯁꯤꯜꯂꯧ, ꯔꯦꯚꯔꯦꯟ ꯀꯥꯡꯗꯣꯡꯂꯣꯡ ꯑꯃꯁꯨꯡ ꯄꯥꯁꯇꯔ ꯒꯥꯡꯗꯣꯡꯂꯣꯟꯕꯨ ꯍꯥꯠꯈꯤꯕ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯉꯁꯤ ꯑꯍꯤꯡꯗꯒꯤ ꯆꯠꯊꯒꯗꯧꯔꯤꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯁꯤ ꯀꯨꯀꯤ ꯖꯣꯟꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯃꯐꯝꯁꯤꯡ, ꯒꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯁꯤꯡ, ꯂꯅꯥꯏ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯁ꯭ꯀꯨꯜꯁꯤꯡ ꯊꯣꯡ ꯍꯥꯡꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯊꯤꯡꯕ ꯂꯩꯒꯅꯤ꯫ ꯑꯗꯨꯃꯛ ꯃꯦꯗꯤꯀꯦꯜ ꯀꯦꯌꯔ, ꯏꯌꯥꯔꯄꯣꯔꯠ ꯑꯣꯄꯔꯦꯁꯟ, ꯐꯥꯌꯔ ꯁꯥꯔꯚꯤꯁꯅꯆꯤꯡꯕ ꯑꯦꯁꯦꯟꯁꯤꯌꯦꯜ ꯁꯥꯔꯚꯤꯁꯁꯤꯡꯗꯤ ꯀꯣꯟꯁꯤꯜꯂꯣꯏ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯅꯨꯃꯤꯠ 2ꯅꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯆꯔꯆ, ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡ ꯑꯃꯗꯤ ꯅꯨꯄꯤ ꯂꯨꯞꯁꯤꯡ ꯌꯥꯎꯅ ꯀꯨꯀꯤ ꯖꯣ ꯐꯨꯔꯨꯞꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯇꯦꯡꯅꯧꯄꯜ ꯄꯨꯂꯤꯁꯇ ꯂꯩꯕ ꯍꯤꯜ ꯇ꯭ꯔꯥꯏꯕꯦꯜ ꯀꯥꯎꯟꯁꯤꯜ, ꯀꯨꯀꯤ ꯆꯤꯞ ꯑꯦꯁꯣꯁꯤꯌꯦꯁꯟ, ꯃꯣꯂꯧ ꯑꯦꯔꯤꯌꯥ ꯋꯦꯜꯐꯦꯌꯔ ꯀꯥꯎꯟꯁꯤꯜ, ꯀꯨꯀꯤ ꯋꯨꯃꯦꯟ ꯑꯦꯟ ꯋꯨꯃꯦꯟ ꯔꯥꯏꯠ, ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯃꯐꯝꯗ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6ꯇꯒꯤ ꯍꯧꯈꯤꯕ ꯏꯃꯔꯖꯦꯟꯁꯤ ꯁꯠꯗꯥꯎꯟ ꯑꯁꯤ ꯉꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ 13ꯒꯤ ꯃꯤꯅꯤꯠ 14ꯒꯤ ꯅꯨꯃꯤꯠꯌꯨꯡꯕ ꯄꯨꯡ 13 ꯐꯥꯎꯕ ꯁꯥꯡꯗꯣꯛꯂꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯤ ꯂꯩꯅꯕ ꯖꯣꯃꯤ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯉꯁꯤ ꯁꯛꯈꯪꯅꯕꯁꯤꯡꯒꯤ ꯑꯦꯇꯦꯛꯇ ꯊꯧꯗꯧ ꯔꯦꯄꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄꯥꯁꯇꯔ 3 ꯁꯤꯈꯤꯕ ꯑꯃꯁꯨꯡ ꯀꯌꯥꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ ꯍꯧꯗꯨꯅ ꯃꯈꯥ ꯇꯥꯕ ꯅꯣꯇꯤꯁ ꯑꯃ ꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯆꯨꯔꯆꯥꯟꯄꯨꯔ ꯇꯥꯎꯟ ꯑꯦꯔꯤꯌꯥꯗ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯂꯦ ꯍꯥꯏꯔꯤ꯫ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯅꯨꯃꯤꯠꯌꯨꯡꯕ ꯄꯨꯡ 12ꯒꯤ ꯄꯥꯎ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯃꯨꯛꯀ ꯍꯟꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫